ꯃꯊꯛꯇꯗ ꯁꯤꯟꯊꯥ ꯁ꯭ꯇꯣꯔꯤ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ Meiteileima Nameirakpamna ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯔꯒ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ Poloida Nungshiba, wari asibu thabirакpina Sia Haobijam. Wari asi kanagumba amataga mari leinazade punamak pamna sagatuna miyamgidamakta awaba pothanaba haiduna ijabani. Wari asi haujaraklage mayam puna taminarasi. Suri nongma su ngasidi maningtamna akhang arawga loinana kananasu thingba ngamnaroi matagum. Thongnakdugi leptuna nong churiba nongmabu thawai tana kanagumbi amanasu yengjari. Ha nong kaubi pukphatabi nangna nupigi pukninggi wakhang khangbibara adu natragana nangi nakumna tha suraduna churibara. Ngasi nong hek nganbadagi leptana churakpa nongni adubu hausi nongthin oiraba phawba lepte. Nangna naning damna kanana su thingbinaba lektabagomna aisu ining tamna hingba pamle adubu mapokse thina poklambana aigi punsina kanada kari amuk hairuni. Idom tarak awamase kayase khangduna leiba natana karisu tawba ngamdre. Senthariba milu pirang masu maningtamna khamba lektabagomna adumak maningtam halli nupi masu. Mana adum leiringai tungdagi nupa amana sawba khonjenda wa ngangbado tarai. Nang siningi haibro aduda leplaga lerido sigi hairabasune atei mafamda chatlaga siruro aigi yum sida lesilaga ne sibodi yaroi naning makha putang tawba yaba mafam nate. Nupidu wa karisu khumde tumina jangai. Mana wa amat hek khumubada jingthak khummi haiduna amuksu phubidoribani. Mase aina ngasaidagi ngangliba mayamse karisu tadabgumna thausadene. Asi hairaga nupiduda chawgraba khupa aduna hekta thajilli. Nupi adu ngahak ngawi mapisu chadum chetharakli mana soli mana kari soikre haibagum nupa mangonda yengjarai adubu nupadunadi mangonda yamna sauni yengna leirami. Nasakto yeningde aigi mangdagane kuina lepkanu aina nangse yumsida leiranu chakrona haiba natro aibu kidaduna nangna mafamsida lengna leiribaneba phai nangna ngamlaga leyo aina ne ngamlaga nangbu yumsidagi tanthokani. Thokre nupa madi magi oiba wa khara hayamlaga adubu nupi madi ningamdaba kayaga loinana leptuna lehauri. Nupi akoigi punsise asum tonbara nupana akoina tawningbata tawba aduga akoigi wabuna thawoina tabidaba. Ai ngasidi aigi mabu yamna warawi. Ngasi aina kakhatpa ngamda kom amada puthaduna leibase ima nangniko nasa aibu nupasida sen kharaigidamakta yonthokpa ngamba nangdi mapo tara pulasu namita nasa uba phangdana yamna wana pusido lenma oyuko. Chanuki mamasi selda yamna ngawi magidi nungairaga loire mina wargera sigera uroi mana nungairadi yare haiba midani. Matang sana yaifabaga thengnakhibani. Numidangi matamni chanudu chakhumda chak thongbi ine sakhiga punna chak thongminari. Ibema nangbu nasa nungaitrabro nasado nungaitradi ine dum losilage nang potharuraga lejaruro. Ine kisu tawdeda ngasi nungtin ngahak tumtharure adugi orangani. Ado nangbu ngasa ibungoga khanabaro isaw sawduna thokhiba uine. Khanadeda ine adudi karigi oira janone magine amu sawrokpasidani ayu phawbane kiribase. Phabudi phaba ada mana sawkhrabadine
nung atek sambagane sam manaba maong ama hek tawido isi ga tadagashu yumchida lerebadi phaido mapalom dasu thabok sangwa tawbanina hek thadokpa yada sakredo aina ga leiringai di nangsu khara phaido inena sakradi saurabo yumsau sida nathanda leibado ini di kaya nungai tene kaisu khande da ine sum lerak panana khangde hoine nangna budi kaisu khande haiba ada ho ha haiba ama hek leibado matam sigi minaga moron ama phattabane ine ꯑꯩꯈꯣꯏꯅ ꯂꯥꯟꯗ꯭ꯔꯒꯕꯨ ꯃꯤꯅ ꯀꯩꯗꯧꯔꯛꯀꯅꯤ ꯍꯥꯏꯒꯦ ꯂꯥꯟꯗ꯭ꯔꯒ ꯂꯣꯏꯔꯦ ꯄꯪꯍꯦꯟ ꯍꯦꯟꯖꯟꯕꯁꯨ ꯌꯥꯔꯣꯏꯗ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯅ ꯆꯥꯛ ꯊꯣꯡꯕꯗꯨ ꯂꯣꯏꯁꯜꯂꯦ ꯁꯈꯤꯁꯨ ꯃꯥꯒꯤ ꯃꯊꯧ ꯂꯣꯏꯔꯝꯃꯒ ꯃꯌꯨꯝꯗ ꯑꯗꯨꯝ ꯍꯟꯈ꯭ꯔꯦ ꯆꯥꯎꯈ꯭ꯔꯕ ꯌꯨꯝꯖꯥꯎꯗꯨꯗ ꯅꯨꯄꯤ ꯃꯥ ꯈꯛ ꯇꯔꯛ ꯂꯩꯕꯗꯨ ꯍꯩꯅꯗꯕꯗꯤ ꯐꯥꯎꯏ ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯃꯄꯥꯟꯗ ꯊꯣꯛꯂꯒ ꯃꯄꯨꯔꯣꯏꯕ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩ ꯉꯁꯤꯗꯤ ꯊꯥꯖ ꯅꯪꯁꯨ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯑꯌꯨꯛꯇ ꯑꯗꯨꯛ ꯀꯟꯅ ꯆꯨꯔꯤꯕ ꯅꯣꯡꯗꯨ ꯁꯨꯃꯥꯏꯅ ꯊꯥ ꯊꯣꯛꯀꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ ꯐꯖꯩ ꯅꯤꯡꯊꯤꯖꯩ ꯃꯉꯥꯟ ꯌꯥꯎꯅ ꯁꯨꯃꯥꯡꯁꯦ ꯄꯨꯡꯉꯥꯟ ꯍꯦꯛ ꯉꯥꯟꯕ ꯑꯣꯏꯅꯤꯡꯉꯤ ꯇꯟꯖꯥꯗꯨꯗ ꯃꯩꯁꯨ ꯃꯨꯠꯈ꯭ꯔꯦ ꯊꯥ ꯃꯥꯒꯤ ꯃꯉꯥꯟꯗꯨ ꯈꯛꯇ ꯉꯥꯏꯔꯦ ꯒꯦꯠꯇ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯄꯒꯨꯝ ꯇꯧꯔꯤꯕꯗꯨ ꯆꯅꯨꯅ ꯍꯦꯛ ꯎꯕꯒ ꯃꯄꯨꯔꯣꯏꯕ ꯍꯜꯂꯛꯑꯦ ꯍꯥꯏꯅ ꯈꯟꯖꯔꯝꯃꯤ ꯃꯁꯤꯒꯤ ꯗꯨꯕ꯭ꯔꯁꯥꯁꯦ ꯍꯟꯗꯤ ꯍꯜꯂꯛꯂꯕ ꯃꯥꯜꯂꯦ ꯉꯁꯥꯏꯗꯒꯤ ꯀꯗꯥꯏꯗꯕꯨ ꯆꯠꯂꯨꯕꯅꯣ ꯈꯪꯗꯦ ꯆꯠꯄ ꯌꯥꯕ ꯃꯈꯩ ꯆꯠꯂꯨꯔꯒ ꯊꯦꯡꯉꯤꯈꯩ ꯍꯟꯖꯤꯜꯂꯛꯑꯒ ꯑꯃꯨꯛ ꯏꯁꯧ ꯇꯧꯗꯣꯏ ꯑꯣꯏꯔꯝꯒꯅꯤ ꯃꯁꯛꯁꯦ ꯎꯅꯤ ꯈꯟꯕꯗ ꯑꯋꯥꯕ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ ꯑꯩ ꯃꯥꯅꯗꯤ ꯃꯄꯨꯔꯣꯏꯕꯅꯤ ꯀꯥꯏꯅ ꯈꯜꯂꯤꯕ ꯅꯨꯄꯥꯗꯨꯅ ꯀꯅꯥꯗꯅꯣ ꯈꯪꯗꯦ ꯐꯣꯜ ꯇꯧꯗꯨꯅ ꯃꯤ ꯑꯃꯒ ꯋꯥꯔꯤ ꯇꯧꯔꯤ ꯅꯨꯄꯤꯁꯦ ꯃꯇꯣꯝꯗ ꯂꯩꯕꯁꯨ ꯃꯥꯜꯂꯦ ꯑꯗꯨꯅ ꯈꯨꯗꯣꯡꯆꯥꯕꯁꯦ ꯃꯥꯡꯍꯟꯗꯕꯅ ꯍꯦꯟꯅ ꯐꯒꯅꯤꯅ ꯈꯜꯂꯦ ꯁꯣꯝꯗꯅ ꯅꯨꯄꯥꯗꯨꯅ ꯀꯔꯤꯕꯨ ꯍꯥꯏꯔꯤꯕꯅꯣ ꯈꯪꯗꯦ ꯐꯣꯟ ꯑꯗꯨ ꯏꯀꯨꯏ ꯀꯨꯏꯗꯅ ꯑꯗꯨꯝ ꯊꯝꯈ꯭ꯔꯦ ꯅꯨꯄꯥꯗꯨꯁꯨ ꯆꯅꯨꯒꯤ ꯅꯥꯛꯇ ꯆꯪꯉꯛꯂꯤ ꯇꯥꯃꯣ ꯉꯁꯤꯗꯤ ꯌꯥꯝꯅ ꯉꯜꯂꯤꯅ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯁꯦ ꯑꯩꯁꯨ ꯇꯥꯃꯣ ꯍꯜꯂꯛꯄ ꯉꯥꯏꯔꯝꯕꯅꯤ ꯅꯨꯄꯥꯗꯨ ꯀꯔꯤꯁꯨ ꯈꯨꯝꯗꯦ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯂꯩꯁꯤꯜꯂꯤ ꯃꯥꯒꯤ ꯃꯇꯧꯁꯤꯗ ꯅꯨꯄꯤꯗꯨꯅ ꯁꯥꯎꯔꯤꯕꯣꯏ ꯅꯤꯡꯂꯗꯨꯅ ꯋꯥ ꯃꯈꯥ ꯇꯥꯖꯔꯛꯏ ꯇꯥꯃꯣ ꯑꯩꯅ ꯀꯔꯤ ꯁꯣꯏꯈ꯭ꯔꯒꯦ ꯑꯁꯣꯏꯕ ꯌꯥꯎꯔꯁꯨ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯑꯩ ꯆꯥꯛ ꯁꯦꯝꯖꯔꯛꯂꯒꯦ ꯆꯪꯕꯤꯔꯛꯑꯣ ꯆꯅꯨꯅ ꯏꯃꯨꯡꯗ ꯆꯪꯅꯕ ꯃꯥꯏ ꯍꯦꯛ ꯑꯣꯟꯊꯣꯔꯛꯄꯒ ꯃꯥꯒꯤ ꯈꯨꯖꯥꯡꯗ ꯇꯞ ꯂꯥꯎꯅ ꯄꯥꯏꯔꯛꯏ ꯅꯣꯡꯃꯇ ꯃꯄꯨꯔꯣꯏꯕꯅ ꯃꯈꯨꯠ ꯐꯥꯎꯕ ꯁꯣꯛꯈꯤꯗ꯭ꯔꯕꯅꯤ ꯉꯁꯤꯗꯤ ꯄꯥꯏꯔꯛꯄꯁꯤꯗ ꯀꯔꯤꯅꯣ ꯍꯥꯏꯕꯒꯨꯝ ꯈꯜꯂꯤ ꯋꯥꯈꯜ ꯑꯗꯨ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯉꯩ ꯇꯨꯡꯗꯒꯤ ꯅꯨꯄꯥꯗꯨꯅ ꯃꯆꯤꯟ ꯃꯦꯟꯈ꯭ꯔꯦ ꯈꯨꯗꯛꯇꯨꯗ ꯆꯅꯨꯗꯨ ꯋꯥꯈꯜ ꯇꯥꯈꯤꯗ꯭ꯔꯦ ꯅꯨꯄꯥꯗꯨꯅ ꯊꯨꯅ ꯆꯅꯨꯕꯨ ꯄꯪꯈꯠꯇꯨꯅ ꯄꯨꯈꯠꯂꯛꯂꯤ ꯇꯟꯖꯥ ꯆꯥꯕꯗꯨ ꯅꯨꯄꯥꯗꯨꯅ ꯂꯧꯗꯨꯅ ꯆꯅꯨꯕꯨ ꯒꯥꯔꯤꯗ ꯍꯥꯞꯇꯨꯅ ꯊꯨꯅꯃꯛ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ ꯃꯈꯣꯏꯅ ꯆꯠꯈꯤꯕ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯄꯥꯏꯈꯣꯟꯕꯁꯨ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯏ ꯒꯦꯠꯀ ꯏꯍꯥꯡ ꯍꯥꯡꯇꯣꯛꯇꯨꯅ ꯂꯩꯔꯝꯕꯗꯨꯗ ꯃꯆꯤꯟꯗ ꯁꯥꯎꯅ ꯁꯣꯜꯂꯤ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯉꯥꯎꯔꯕ꯭ꯔꯥ ꯈꯪꯗꯦꯅꯦ ꯒꯦꯠꯀꯁꯦ ꯅꯨꯃꯤꯗꯥꯡ ꯇꯥꯔꯦ ꯍꯥꯏꯕꯗꯤ ꯂꯣꯏꯁꯤꯟꯕ ꯍꯩꯇꯕ ꯖꯥꯠꯂꯥ ꯃꯆꯤꯟꯗ ꯃꯨꯔꯨꯡ ꯁꯣꯜꯂꯒ ꯒꯥꯔꯤꯗꯨ ꯊꯧꯖꯤꯟꯗꯨꯅ ꯁꯨꯃꯥꯡꯗ ꯈꯥꯝꯃꯤ ꯑꯗꯨꯒ ꯒꯦꯠꯇꯨ ꯁꯠ ꯂꯥꯎꯅ ꯂꯣꯟꯁꯤꯜꯂꯒ ꯏꯃꯨꯡꯗ ꯆꯪꯉꯛꯏ ꯏꯃꯨꯡꯗꯨꯁꯨ ꯃꯩꯒ ꯑꯃꯠꯇ ꯊꯥꯟꯗꯦ ꯃꯗꯨ ꯎꯕꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯥꯎꯅꯤꯡꯈ꯭ꯔꯦ ꯃꯩꯁꯦ ꯃꯨꯠꯂꯦ ꯍꯥꯏꯔꯕꯗꯤ ꯃꯩꯁꯨ ꯈꯠꯄ ꯌꯥꯗꯕ ꯖꯥꯠꯂꯥ ꯊꯕꯛꯀ ꯋꯥꯅ ꯍꯜꯂꯛꯄꯁꯤꯗ ꯁꯥꯎꯅꯕꯁꯦ ꯑꯗꯨꯝ ꯁꯤꯜꯂꯦꯕ ꯆꯩꯔꯨꯔꯒꯅ ꯈꯔ ꯀꯥꯞꯁꯤꯟ ꯂꯥꯎꯁꯤꯟꯅꯔꯒ ꯂꯩꯈꯤꯅꯤ ꯃꯃꯥꯗꯨꯒꯤꯅꯦ ꯃꯆꯥꯅꯨꯄꯤꯅꯤ ꯍꯥꯏꯕꯗꯅꯦ ꯅꯣꯞꯇꯦ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯐꯣꯜ ꯑꯗꯨꯗꯒꯤ ꯃꯩ ꯀꯥꯞꯂꯒ ꯃꯥꯒꯤ ꯀꯥꯔꯣꯝꯗ ꯇꯝꯅ ꯆꯪꯈ꯭ꯔꯦ ꯀꯥꯗꯁꯨ ꯅꯨꯄꯤ ꯑꯗꯨ ꯂꯩꯕ ꯎꯗꯕꯗꯨꯗ ꯉꯥꯏꯍꯥꯛꯇꯤ ꯋꯥꯈꯜ ꯈꯟꯖꯩ ꯃꯁꯤꯕꯨ ꯃꯄꯥꯝꯗꯒ ꯍꯟꯈ꯭ꯔꯖꯥꯠꯂꯥ ꯍꯟꯕꯨ ꯍꯟꯈ꯭ꯔꯗꯤ ꯌꯥꯝ ꯐꯔꯦꯗ ꯑꯁꯤ ꯈꯟꯗꯨꯅ ꯄꯥꯛꯂꯕ ꯐꯃꯨꯡꯗꯨꯗ ꯂꯣꯡꯅ ꯍꯤꯞꯇꯨꯅ ꯂꯩꯔꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯤ ꯄꯥꯏꯈꯣꯝꯕꯒꯤ ꯐꯣꯟꯗ ꯔꯤꯡ ꯑꯃ ꯂꯥꯛꯏ ꯎꯔꯨꯝꯁꯨ ꯇꯧꯔꯕꯅꯤ ꯂꯥꯛꯂꯤꯕ ꯀꯣꯜꯗꯨ ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯅꯝꯕꯔ ꯑꯗꯨꯁꯨ ꯁꯦꯞ ꯇꯧꯔꯝꯗꯦ ꯀꯅꯥꯅꯣ ꯈꯟꯖꯥꯟꯅꯔꯤꯉꯩꯗ ꯀꯣꯜ ꯑꯗꯨ ꯇꯠꯈ꯭ꯔꯦ ꯑꯗꯨꯁꯨ ꯑꯃꯨꯛꯀ ꯇꯧꯔꯛꯏ ꯍꯟꯗꯛꯇꯤ ꯀꯣꯜ ꯑꯗꯨ ꯐꯠ ꯂꯥꯎꯅ ꯄꯥꯏꯈꯠꯂꯤ ꯃꯥꯅ ꯍꯜꯂꯣ ꯐꯥꯎꯕ ꯍꯥꯏꯗ꯭ꯔꯤꯉꯩꯗ ꯁꯣꯝꯗꯒꯤ ꯅꯨꯄꯥ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯋꯥ ꯉꯥꯡꯉꯛꯏ ꯍꯜꯂꯣ ꯄꯥꯏꯈꯣꯝꯕ ꯑꯩ ꯈꯪꯉꯤꯕ꯭ꯔꯣ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯒ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯗꯨꯃꯛ ꯈꯪꯈ꯭ꯔꯦ ꯈꯥꯕꯅꯤ ꯃꯥꯒ ꯇꯝꯊꯤꯅ ꯌꯦꯛꯅꯈꯤꯕ ꯈꯥꯕ ꯅꯌꯨꯝꯗ ꯏꯆꯤꯛ ꯆꯤꯛꯄ꯭ꯔꯣ ꯉꯁꯥꯏꯗꯒꯤꯗꯤ ꯆꯤꯛꯂꯝꯅꯦꯅꯗꯤ ꯈꯜꯂꯤꯗ
ꯑꯁꯤ ꯍꯥꯏꯔꯒ ꯈꯣꯟꯖꯦꯜꯗꯨ ꯍꯧꯅ ꯅꯣꯛꯂꯛꯏ꯫ ꯍꯦ ꯈꯥꯕ, ꯅꯪꯅ ꯄꯥꯝꯂꯤꯁꯤ ꯀꯩꯅꯣ? ꯑꯗꯨꯒ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯨꯅ ꯀꯔꯤ? ꯅꯪꯒꯤ ꯂꯣꯏꯅꯕꯤ ꯆꯅꯨꯗꯣ, ꯆꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨ ꯑꯩꯒꯤ ꯈꯨꯠꯇ ꯂꯩ꯫ ꯃꯥꯒꯤ ꯊꯋꯥꯏ ꯀꯟꯕ ꯀꯟꯗꯕ ꯅꯪꯒꯤ ꯈꯨꯠꯇ ꯂꯩ꯫ ꯀꯔꯤ ꯍꯥꯏꯕ? ꯆꯅꯨꯕꯣ? ꯍꯣꯏꯅꯦ ꯍꯣꯏꯅꯦ, ꯅꯪꯒꯤ ꯅꯨꯄꯤ ꯃꯁꯛ ꯆꯪꯈꯣꯟꯕꯤꯁꯦ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯅꯦ꯫ ꯃꯥꯒꯤ ꯊꯋꯥꯏ ꯀꯟꯕ ꯄꯥꯝꯂꯕꯗꯤ ꯂꯥꯛ 50 ꯄꯨꯔꯒ ꯍꯌꯦꯡꯃꯨꯛ ꯂꯥꯛꯀꯗꯕꯅꯤ꯫ ꯃꯐꯝꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯔꯛꯂꯅꯤ, ꯑꯗꯨꯒ ꯋꯥꯐꯝꯁꯦ ꯑꯇꯩꯗ ꯍꯦꯛ ꯈꯪꯍꯜꯂꯛꯑꯕ ꯅꯨꯄꯤꯁꯤꯒꯤ ꯊꯋꯥꯏ ꯃꯥꯡꯉꯦ ꯈꯪꯉꯣ꯫ ꯅꯨꯄꯥ ꯃꯥꯗꯤ ꯋꯥꯐꯝꯗꯨ ꯇꯥꯕꯗ ꯈꯣꯏꯁꯥꯎꯅꯔꯦ꯫ ꯀꯔꯤ ꯇꯧꯁꯤꯒꯦ ꯀꯝꯗꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯈꯟꯕ ꯍꯧꯈ꯭ꯔꯦ꯫ ꯃꯥꯅ ꯊꯤꯅ ꯊꯤꯅ ꯇꯧꯕꯤꯕ ꯆꯅꯨꯕꯨ ꯉꯁꯤꯗꯤ ꯅꯨꯡꯁꯤꯕꯒꯨꯝ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯃꯔꯝꯅ ꯅꯨꯄꯤꯗꯨ ꯈꯨꯗꯣꯡꯊꯤꯕ ꯇꯥꯕꯅꯤ ꯍꯥꯏꯅꯁꯨ ꯈꯜꯂꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯈꯥꯕꯒꯤ ꯅꯝꯕꯔꯗꯣ ꯀꯣꯜ ꯇꯧꯁꯤꯜꯂꯤ, ꯑꯗꯨꯕꯨ ꯑꯣꯐ ꯂꯩꯔꯝꯃꯤ꯫ ꯃꯥꯁꯨ ꯃꯁꯥꯁꯨ ꯂꯩꯊꯥꯐꯝ ꯈꯪꯗ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯀꯣꯜ ꯑꯗꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯇꯧꯔꯝꯃꯤ, ꯑꯗꯨꯕꯨ ꯑꯗꯨꯝ ꯊꯝꯂꯝꯈꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯃꯁꯨ ꯍꯧꯈ꯭ꯔꯦ꯫ ꯄꯥꯏꯈꯣꯝꯕꯅ ꯆꯅꯨꯕꯨ ꯀꯟꯅ ꯊꯤꯕ ꯍꯧꯔꯛꯂꯤ꯫ ꯊꯥ 3-4ꯃꯨꯛ ꯍꯧꯖꯤꯟꯈ꯭ꯔꯕꯅꯤ, ꯑꯗꯨꯕꯨ ꯆꯅꯨꯒꯤ ꯂꯪꯂꯥ ꯂꯪꯆꯤꯟ ꯑꯃꯠꯇ ꯈꯪꯕ ꯉꯝꯂꯝꯗꯦ꯫ ꯉꯁꯤꯗꯤ ꯅꯨꯄꯥꯗꯣ ꯌꯨ ꯈꯔꯁꯨ ꯊꯛꯂꯗꯨꯅ ꯍꯜꯂꯛꯂꯤ꯫ ꯃꯥꯒꯤ ꯀꯥꯗꯨꯗ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯐꯝꯂꯒ ꯂꯩ꯫ ꯃꯁꯤꯔꯣ ꯅꯪꯅ ꯏꯐꯝꯗ ꯄꯤꯔꯝꯂꯤꯕ ꯑꯋꯥꯕꯁꯦ? ꯄꯤꯈꯣ ꯅꯪꯁꯨ ꯑꯣꯠꯂꯨꯕ ꯑꯋꯥꯕ ꯄꯤꯔꯨꯕ ꯑꯩꯁꯦ ꯅꯈ꯭ꯔꯨꯞꯃꯪꯅ ꯑꯣꯠꯂꯨ꯫ ꯅꯪꯅꯕꯨ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯔꯗꯤ ꯑꯩꯕꯨ ꯑꯉꯥꯎꯕ ꯑꯃꯒꯨꯝꯅ ꯂꯩꯍꯜꯂꯨ꯫ ꯉꯁꯤꯗꯤ ꯅꯨꯄꯥ ꯃꯥꯒꯤ ꯑꯋꯥꯕꯗꯨ ꯃꯁꯥ ꯄꯨꯝꯕ ꯁꯤꯟ ꯊꯨꯡꯈꯤꯕꯒꯨꯝꯅ ꯅꯨꯡꯁꯤꯔꯕꯒꯤ ꯃꯔꯤ ꯆꯦꯜꯂꯛꯏ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯇꯥꯊꯤꯕ ꯇꯧꯕ, ꯐꯨ ꯆꯩꯕꯤꯗꯨꯅ ꯊꯝꯕꯤꯕ ꯆꯅꯨꯕꯨ ꯉꯁꯤꯗꯤ ꯅꯨꯡꯁꯤꯕ ꯐꯥꯎꯕꯒꯨꯝꯅ ꯇꯧꯔꯛꯏ꯫ ꯆꯅꯨ, ꯅꯪ ꯑꯩꯕꯨ ꯌꯥꯝꯅ ꯋꯥꯔꯧꯔꯝꯅꯤꯀꯣ꯫ ꯅꯪꯉꯣꯟꯗ ꯇꯥꯒꯗꯕ ꯗꯁꯥ ꯄꯨꯝꯕ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯇꯥꯔꯒꯦ꯫ ꯑꯩꯅ ꯑꯁꯨꯛ ꯀꯨꯏꯅ ꯊꯤꯔꯛꯂꯤꯁꯦ ꯅꯣꯡꯃꯗ ꯅꯪꯒꯤ ꯅꯥꯎꯅ ꯄꯥꯎ ꯑꯃꯠꯇ ꯇꯥꯕ ꯐꯪꯗ꯭ꯔꯦ꯫ ꯅꯪꯕꯨ ꯃꯐꯝ ꯀꯥꯏꯗ ꯂꯩꯕꯅꯣ? ꯑꯩꯗꯤ ꯅꯪꯕꯨ ꯊꯤꯕꯗ ꯑꯣꯟꯊꯣꯛꯅ ꯋꯥꯔꯦ꯫ ꯏꯕꯨꯡꯉꯣ, ꯆꯥꯛꯁꯦ ꯈꯔ ꯆꯥꯊꯣꯛꯅꯕ ꯇꯧꯁꯤꯅꯦ, ꯅꯁꯥꯗꯣ ꯂꯣꯏꯅ ꯁꯣꯛꯄ ꯇꯥꯔꯦ꯫ ꯏꯅꯦ, ꯑꯩ ꯆꯥꯛ ꯆꯥꯅꯤꯡꯕ ꯐꯥꯎꯗꯦꯗ꯫ ꯏꯅꯦ ꯑꯣꯏꯅ ꯆꯥꯕꯤꯔꯨꯔꯣ, ꯑꯩꯗꯤ ꯍꯣꯔꯦꯟ ꯆꯥꯅꯤꯡꯕ ꯀꯥꯟꯗ ꯑꯣꯏꯅ ꯆꯥꯔꯒꯦ꯫ ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯅꯇꯧꯁꯤꯗ ꯏꯅꯦꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯏꯕꯦꯝꯃꯗꯣ ꯅꯨꯡꯁꯤꯕꯅꯤꯗ꯫ ꯃꯥꯅ ꯌꯨꯝꯁꯤꯗ ꯂꯩꯇꯕꯁꯦ ꯏꯅꯦꯁꯨ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯦ꯫ ꯑꯗꯣ ꯅꯪꯕꯨ ꯇꯥꯗꯒ ꯏꯆꯦꯒꯗ ꯄꯥꯎꯁꯦ ꯍꯥꯏꯈ꯭ꯔꯕꯔꯣ? ꯏꯅꯦ, ꯑꯩꯒꯤ ꯑꯁꯣꯏꯕ ꯑꯃꯅ ꯏꯃꯥꯒ ꯄꯥꯕꯒꯗ ꯋꯥꯍꯟꯕ ꯄꯥꯝꯗ꯭ꯔꯦ꯫ ꯑꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯑꯩ ꯋꯥꯐꯝꯁꯦ ꯀꯅꯥꯃꯗ ꯍꯥꯏꯗꯣꯛꯇ꯭ꯔꯤ꯫ ꯏꯅꯦꯅꯁꯨ ꯃꯁꯤꯒꯤ ꯃꯔꯝꯗ ꯀꯔꯤꯁꯨ ꯍꯥꯏꯕꯤꯒꯅꯨ꯫ ꯑꯩꯅ ꯐꯪꯅꯕ ꯑꯗꯨꯝ ꯊꯤꯒꯦ꯫ ꯃꯥꯅ ꯂꯣꯠꯀꯦ ꯌꯥꯎꯅ ꯂꯣꯠꯂꯕꯁꯨ ꯑꯩ ꯃꯥꯕꯨ ꯐꯪꯅꯕ ꯁꯣꯏꯗꯅ ꯊꯤꯒꯅꯤ꯫ ꯏꯕꯨꯡꯉꯣ, ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯇꯥꯗꯒ ꯏꯆꯦꯒꯗ ꯄꯥꯎꯁꯦ ꯍꯥꯟꯅ ꯍꯥꯏꯍꯧꯕꯅ ꯐꯅꯤ ꯈꯜꯂꯤ꯫ ꯀꯔꯤꯒꯨꯝꯕ ꯄꯥꯎꯁꯦ ꯍꯦꯛ ꯈꯪꯈꯤꯕꯗ ꯅꯪꯉꯣꯟꯗꯅꯦ ꯌꯥꯝꯅ ꯋꯥꯔꯧꯈꯤꯅꯤ꯫ ꯑꯗꯨꯅꯅꯦ ꯍꯧꯖꯤꯛ ꯉꯜꯂꯤꯉꯩꯁꯤꯗ ꯄꯥꯎꯁꯦ ꯍꯥꯏꯈꯣꯅꯦ꯫ ꯏꯅꯦ, ꯍꯥꯏꯔꯒꯨꯝꯁꯦ, ꯑꯩꯅ ꯊꯣꯛꯄ ꯐꯅꯕ ꯑꯗꯨꯝ ꯁꯤꯜꯂꯒꯦ꯫ ꯁꯈꯤꯁꯨ ꯋꯥ ꯃꯈꯥ ꯇꯥꯗ꯭ꯔꯦ꯫ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ, ꯑꯗꯨꯒ ꯆꯥꯛꯈꯨꯝꯂꯣꯝꯗ ꯑꯃꯨꯛ ꯆꯪꯂꯛꯏ꯫ ꯏꯕꯦꯝꯃ ꯆꯅꯨ, ꯅꯪ ꯂꯩꯇꯕꯁꯦ ꯏꯃꯨꯡꯁꯦ ꯏꯆꯤꯛ ꯆꯤꯛꯏ꯫ ꯏꯕꯨꯡꯉꯣꯁꯨ ꯅꯪꯒꯤ ꯋꯥꯈꯜꯗ ꯑꯉꯥꯎꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ꯫ ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯕꯒꯦ? ꯑꯃꯨꯛꯇꯗꯤ ꯍꯜꯂꯛꯈꯣꯕ ꯅꯪꯕꯣ꯫ ꯁꯈꯤꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯃꯤꯂꯨꯗꯒꯤ ꯄꯤꯔꯥꯡ ꯃꯔꯤ ꯈꯔ ꯆꯦꯟꯊꯗꯨꯅ ꯀꯞꯂꯤ꯫ ꯁꯣꯝꯗꯅ ꯅꯨꯄꯤꯗꯨ ꯆꯤꯡꯒꯤ ꯈꯨꯜ ꯑꯃꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤ꯫ ꯏꯃꯥ, ꯑꯩꯗꯤ ꯃꯐꯝꯁꯤꯗ ꯀꯨꯏꯅ ꯂꯩꯁꯤꯟꯕꯗꯣ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯀꯩꯒꯨꯝꯕ ꯃꯈꯣꯏꯅ ꯈꯪꯈ꯭ꯔꯕꯗꯤ ꯏꯃꯥ ꯍꯣꯏꯗ ꯋꯥꯐꯝ ꯁꯣꯏꯗꯅ ꯑꯃꯨꯛ ꯇꯥꯍꯧꯒꯅꯤ꯫ ꯑꯁ, ꯑꯗꯨꯝ ꯂꯩꯌꯨꯅꯦ ꯏꯍꯦ, ꯑꯗꯨꯝ ꯂꯩꯌꯨꯅꯦ ꯏꯆꯥꯅꯨꯄꯤ꯫ ꯑꯩꯅ ꯅꯪꯕꯨ ꯄꯣꯛꯇ꯭ꯔꯕꯁꯨ ꯅꯪꯁꯦ ꯏꯆꯥꯃꯛꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤ꯫ ꯅꯄꯥꯁꯨ ꯄꯥꯝꯗꯒꯤ ꯍꯜꯂꯛꯑꯅꯤ, ꯑꯗꯨꯒ ꯅꯪꯒꯤ ꯋꯥꯁꯦ ꯈꯟꯅꯕꯤꯔꯒꯦ꯫ ꯍꯣꯏ ꯏꯃꯥ, ꯑꯗꯣ ꯑꯩ ꯁꯤꯗ ꯑꯗꯨꯝ ꯂꯩꯔꯔꯣꯏꯒꯦ꯫
Simadi imana pabadasu khara haibiyo. Nongma chanuna kaithengdagi insang mana khara lairuraga tholakpada paikhonbana lamna urami asengba ama khanglage haiduna masu nupidugi matungda inarakli. Ngaiko nang Sanu nupaduna haribadu karisu tadabagumna adum chatli. Magi matawsida oirare khangaduna paikhonbana manakta changsillaga nupidugi kudangdo taplawna pairai. Thado ai nang kanano Sanu nang ai bu kaurabra ai nangki nupuroiba paikhonbane khangde aduga aigidi puroibasu leite samna haibiriba mido onaba oiramgani Sakre nupi mana ngamduna adubu paikhonbasu asengba ama khanglagi haiduna garida tamna thauduna nupidugi tung inarakli Janusu mana leiba yum tamna changkre paikhonbasu yumduda changai Kana lege yumsibo mi lebro Ahan nupi ama tholai aduga paikhonbada munna yengle Ima hojiki nupi adu ai nupini mahak aigi mangkraba janune Ifamda mabu amukta sinabiyo Isanupa nangna janu haibadi kanarane Akhoi sidadi janu gobi kanasu leite Nate ima adumaina haibiganu ma aigi nupini mafamsida mana kamdongna lerambano Isanupa nangna haribadu chumbani Nupise januni Nongma aigi nipaga pamchatpada Nupise yamna wana leramba thengnei hai Isanupa nangna haribado chumbani Nupise januni Nongma aigi nipana pamchatpada Nupise yamna wana leramba thengnei hai Madudagi mabu yumsida poraktuna isagum laiminabani Ahaldugi makhong konduna paikhonbadu kapsai aduga janubu mafamda sinabiyu haina nijairami Paikhonbagi mataududa ahal sunungaitadana yengjai adubu janubu kokthokduna sinarakle Numi manganigi matungni paikhonbasu hanagum tawdre janubu luna tawbire fuba saiba tawkhidre Masigi dubasasibu gyan tarajalo hantakti aibu yamna luna tawbibasu male Karino nangu tumino dum soliduna Sanuda ikhangkhangna aduga tungdagi satlawnu onthorai Ha kaisu nate kaisu haide ai kaisu tawde Nangbo ai kiba phatriba hausi phawa hausikti kiba faro ai hanagum tawraroye aide tamona sen piduna laikibanina tamona tawningba khudingmak ifamda tawbada kaisu haiba thingba tawjeroye Nate janu sen piramlaga lairapoirabasu nangse miyam khangna luhongduna laurabane masigi wase aikhoni khatang khangnabane aduna loisankrase amuhana madui wado walaklano matam kuinadagi ghaijarakpa tamogi minungsido ngasidi phangjare nupi oibi akhoigidi ipuroibana minungsi birakpa tu khatangne kalakjaba pamjaba ai tamudagi ahenba karisu nijaroye ngasi haibiriba upiriba punamak musigi ohenbiyo Nang aibo thajadribo haujiphawba aina ngasi haribase aroibane punsigi lengdrabane sayokda nangbu nuksidrabasu polosida nangbu nuksiba pharokle Nangbu aigi minungsi makhada thamduna nungaina harawna leibado amuk pena yengjage Nupa nupi anidu ngasigidi magi aningba pumba thungnare Sanusu mapuroibagi ngasigi wafamsi tabada tumina nokthaduna nopher momon tawjaki